Home Department thasi tara tareta thokiba order amagi matungina ngasi ayuki pung taretagi tara fauba pung hungi matamashida Greater Imphal amadi atopa district singi lambi gi mataida manamasing yonaki Police ki maikai de gisu COVID-19 gi sana kanon ngakhnabagi damak akan bathabak sing lokhatki COVID-19 gi saitheng mayok naduna hojik home isolation tawduna leiriba amzugi member oibitanatana Kaksing District Journalists Association KADJA gi General Secretary amadi Tom TV gi correspondent oriba Thoksom Jaintada Thobal District Working Journalists Union TDWJ Una hidak langthak amadi sanaba polam sing mateng pangkrai Political activists sapam kanglipal na COVID-19 gi ani super license number moiduna sintha leptuna leiriba lamlai maike gi passenger seliba driver singda People's Care Fund gi angamba mateng pangkrai Hongtokpon mita takel dagi Imphal sanjembam dagi Imphal amadi Sinungkok dagi Imphal phawba cheliba driver singda kusinaki Sinungkok ta pangthokpa tengbang polam yenthokpa gi thoromna hongdokpa oiraga makhatana takel amadi sanjembam da su yenthokibani Manipur gi tuan ba district singda hidak langthak yenthokpa gi sangsilakliba khongthang gi sarok amoina ngasi su ahumluk supa tangka ki oina ETA North East Women's Network Group na Imphal East District ke manungda leiba sel thungi phibam sadraba makoi gina haibada kana lejidraba ahal angang amadi imung manunggi sel thungi phibam sadraba sanaro singkhanga tunangase group asina hidak langthak sing yenthokre Khalsa at India Charitable Trust na Manipur gi miyam gi damak pirakpa oxygen concentrator machine sing ase yenthokre Gurudwara Prabandhak Committee Imphal amadi Punjabi Samaj Manipur na punna sindunangase Imphal gi Thangal Bazar da leiba Gurudwara da pangthokiba asamba thormamada machine sing adu Lanai Healthcare Service Provider amada kusinaki thormadu da Desangai Express ki proprietor Nisikanta Singh Sapam Gurudwara Prabandhak Committee Imphal ki Vice President yauna miyoi kyana saruk yaki BJP Manipur Pradesh ki Executive Member Thongjam Basantana Nambol AC gi manungsana COVID-19 na maramoiduna containment zone lauthokraba mafam singi manungda leiba awaba taraba imung singda masamag yauna satuna angamba sana thanaba polam sing piduna mateng pangkhre ngarang ahing Dimapur galona ba Assam gi Golagat Tehsil gi manungsana leiba Bisalampur da manga suba Assam Rifles ka aina tingkraba lalobulu Democrats National Liberation Army DNLA ga pung ani khara hena leptana nomai kapnabada DNLA gi makok thongba kadar taruk laikhidra hari makata na khut thonopam gi akoiba mafam singda police amadi Assam Rifles ki team singna paksana thiba humba gi thabak sathari haina pawsina makatari Anoba mayon amagi matungina lokhalakpa khongthang amagi matungina COVID-19 laina laisada sidagi ngakthoknaba hojik phawbada leibak sin matungna COVID-19 vaccine dose kapthokiba masing crore 18 ga lakh yankhai yaukrai Union Health Ministry gi maikai dagi khangalakthibagi matungina masagi sahi 19 dagi nipu mari phawbagi manungda leiba miyoi crore amagi mathakta hairiba hidak sing asi ahanba tangka ki oina kapthokrai